Handak thokiba ichawna maram oraga Imphal-gi Nagaram-gi mafam kharadi haujisu ichawgi awaba mayoknari mafam asigi chenthokfam oiriba iram nalasing funjinba amadi matam kayadagi amot akai kaya sengdoktana lakpana ising chenthokpa ngamdabagi ajoba maram ama oiri hiramasada Impact News ki akhanaba paudam ama Handak cyclone remind maram orga state asigi city Imphal city yauna tongan mafam singa thokiba ichawi awaba mayoknaba ngasi babu pokpa leitri awyo hujuma aina lejaniba Imphal gi Nagaram aina khangnariba mafam asida ku ising aduma tungna leiri ariba mafam asi afiba numit tarani gi mamangda Imphal turin kairakuna khutare nipal hana jumchi khundinduna mafam sida leiriba tongan ma group sing riyosin lefam leitabi awaba Mai uduna lakuni hojo jumuksu mafam sida leiriba miui kaya tongan relief camp singa leiri maruina hairiba mafam sida leiriba yumching amasung tongan ba nongmada sangdaya jaba kolam sing thumjin kiba gari makhal kaya sing thumjin kibadi hoju pawa sijanaba yadna leiri loinana kumala park bus terminal leiriba sigi opposite leiriba apex complex asida su hoju maksu mafam sida offset press to riba kaya amasung sing thumjinduna hoje mamal jamlaba lupa crore kaya na khujing oiduna laiki badubo offset printer kaya amasung sing thumjinduna hoje awaba mayoknari adubu hairiba mafam si numit tarani gi mamang de jengro matam de hoje sing khara handarakbagi mami di uri adu sing handajare hairaga su hariba sing handarakpa matamda mafam si de leiriba napi simbi kaya patha pumtharakpa tongan ba ichel na maram oina putharaki ba phata authi kaya na hoji mafam sida miyoi kya leiba ngamnadri yum kaya amura kaina pudimna leiba ngamdabna yamna miyugi hakchang da yamna makhal kaya gi leina pokpa yaba gi akiba leitabana te maru oina ising dagi thokpa yaba makhal kaya gi leina hoji mafam sida leiba biyamna soidra mayong ora kadra habagi akiba amadi leibani maramudna hiram masida athubu matamda miyangbi oiba adumlaba kudung chadaba si khangbiduna makhal kaya gi leina chantukti mawoina na mari leina department amasung manipur lenga meng changbagi dangai khadeba lei Impact News ki damakta Nagaram dagi pokdum jariba ar simangangsa